ngasi numida waram phungkiba panam pausiedigi maruiba paukra Samit Patra Nemsa Kipganamadi Kokizo gi lusing basing unaram lagankri lengak siembagi wapam kangthulamdri COTU separate administration demand tawbagaloina free movement yaru hena country Numinani ki khongchata ngarang Imphal thunglakhiba BJP gi national spokesperson su horiba Manipur in charge Dr Samit Patra na ngarang Chusampur amadi Imphal BJP MLA sing mathang unakhraba matung ngasi kangpokpida satuna BJP MLA Nemsa Kipganam COTU yawn Kokizo club sing mute sing unaram laba matung Imphal thadokri Imphal thadoklamdai phaba popular government CMB gi wapam di karigum amata kangthuklamdri COTU gi maikeri gi Kokizo sing gi separate administration lehenaba Manipur pumbada Armed Forces Special Power Act apaspa thambina bamadi hauzik lariba phibam masida free movement Kokizo singna yaba ngamloi haba demand sing yawba sirolama Samit Patra da pisinkri Dr. Samit Patra nga si Kangpokpi District Headquarter da leba Nemsa Kipgen gi mayum satuna MLA si unadun wari sanakri aduma pokari kari wari sanakibagi habadi sabsana khamgamdi MLA unaraba matung Dr. Samit Patra na Kangpokpi da leba samaga taragani shuba CRPF game na Kokizo Organizing Committee on Tribal Unity COTU SAHIL CM amasung Koki Women Union KWU Sadar Hills ki lusing singa unadun wari sanaki Kokizo lup singi mihut singa unaba duda kari wari sanaki pagi haiba sabsana khangmangamdrabasu Dr. Samit Patra gi maikeri ki lup singa sigi lusing singa Manipura mahoksa gi phibam da hanjilangnaba puna thabak tawminanaba madi National Highway da miyam akiba leitana satpa yahananaba taksinki COTU gi maikeri separate administration gi wapam singyauna tuan demand singyauba sena ahum panba memorandum ama Dr. Samit Patra da pisinki mi phamadura saruk yakhiba Kokizo lup singi lusingba singi maikeri gi state asida lairiba community asina hiram kya da thengnariba khudong sadaba madi singnaba kya lai haba wafam Dr. Samit Patra da pisinkiba siroladura Kokizo singi security ga mari lainana COTU gi maikeri gi thamkhibada Manipur da lairiba Kokizo community gi mathakta hingsa gi thawong kya leptana satharakpana hingba gi lambi da khudong thiba kya mayunari Hena kudong tiningai oiba mafam singda Central Force matik sana thaminaba COTU na mamang na kiyarak taksin kiba laikrabasu ngasi phawba matik sana security thambidana lairi haba wapam thamki matam kya gi mamang na gi Manipur gi Kokizo miyamu namthaduna thambaga loinana aikhoi gi oiba wakat amata tabi dabaga loinana administrative amadi political animakta Kokizo sing saruk yahandana thamli masimangna Constitution piriba haksing phangmangamdana lairi asiguma kaya asina separate administration ama leiba habisi yamna tangai fadaba moire hairibasi tokhaina tarage habigi wapnati masidi aikhoigi identity safety amasum rights sing phangnaba hanasu palik masidana tana Constitution ki Article 371 C amasum 6 schedule gi makhada protection pipi na taksin bagaloina ipai puna thambiramba territory sing official oina recognition tawbaga loinana ngapi sanbina basu taksinki loinana khulai thadoklabadi community asigi miyam gi punsi tamangamdaba phibam amada oirakpa yabana Manipur pumba aphaspa thambiyo Ministry of Home Affairs na mite amasung Kokizo singweba mifam toan na sinbiyo hausuk laidiba phibam asida free movement gi wafam ki yabangamloi mataki tharang sing as lokhalaba matam khaktada khut Thana Balep Nabo Kizona, Mite CSO Singawari Sanadano Kuyek Pinabang when and Susindro to the Pali. Hill University Linkat Pinaba Kangpok with Mapung Pava Hospital Matambina Bamadi, Lanjanari Singi Subsab, Rehabilitation Masum, Resettlement Gitarang Lokat Pinava Takshan Magaluna, Kokizogi Matak the land Laukliba, Kokomi Gumba Mite group Singi Matakta, Legal Action Lobby Yohana Sukotu Gimekedi, Dr. Samit Patra Reduction Key. Dr. Samit Patra Kangpok Pidik Imphal Amok Halaglava Matung. Ngasi nung tilpung amaga minit nipuga mga tawad indigo flight delegate among Imphal toki ngarang mahak na hanagi minister nung thoma berian speaker thoksam saitrabata BJP Manipur Pradesh ki president Sharda amadi BJP ki MLA khara tuan unaki masigi mathakta BJP ki satminaribi NPF ki MLA singyauna MLA khara amamam to oina North EOC da lebi Imphal hotel to unaki bani Nungairaba Pauzalama NIT aspirants gi Pudro Laxari Bio 360 NIT Success Center ki NIT 2026 ki Biology Foundation Regular Course Admission May gi date mangadagi thab hausare May gi tang kun gatar 2025 ni thukwa numitagina class hausarakani
limited ni ahanba lakpa satra taraga manga special offers pijagani facilities khara palabada regular test series amasu mock test series printed NCERT based study materials hena nungai riba man affordable fee oijabaga loinana installment 60 da pibigi khudong sabu pijari akupa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite kaisampot oil pump da lakpiduna akupa marul khangbi biyagani Atop pawn KCP gi sefong lantheng mina se ekoi puthokri Leibak Communist Party KCP na tha taruk taruk khudingi puthok bu sefong lantheng mina se ekoi kalen pantha ngasi phongri lobasi gi publicity secretary in charge S mangal thadorok pasiolmada handaki kalen che phong oina puthokliba edition asida editorial da barat ki tunglamsat mase tana kaiba soidrabara haiba yawbuguluna article da ekhogi puari gi mamal khangmana mutpadi ekhoi bu kan ngamangani yawlo puna magna puna lawmina da yadra pa puari gi thaudang lawmina rasi ekhoi loi masa oire khanglabadi isabu kanjana ba lambi su khanglakani sai ani pharaklaba khangleipa ki irang mitei namthana ba india lengang satharakpa proxy war may day a celebration of labor and spring Pre-major political status of Manipur Masum Hism era board and Manipuri language hybriding asi yauri hari. Makasa tarakpo na masum lusilakpo na tin mapaukrana resign to buta Leibak ki apapu oigani WMC El Susindro case Ebomcha amadi sapam Kunjakeshor MLA Phamdagi Resign to buta Leibak ki apapu oigani haina Wall Mitei Council WMC na thadorak pasiuraman hari. Lobasigi Secretary General Yambem Arun Mitei na thadorak pasiolaman hai Manipur President rule thambada miyamna thajaramba asi khwaidi gi maru oina National Highway sing hangdokpa amasum IDP singbu masa masa gi miyumda hanjinan mani hairi bihiram asida PR na karisu thawai wawoidana governor masa ribbon kakpa function gi lighting oi natna hanigi biren government na tawbugu matam lenduna leibaduga amaromdana tampakta noma kangdana security force and operation sathaduna miyamna tangdulai tahandri irang asibu leptana sathanaba angamba thakta honariba sin koki singi mafam singdana security force na karisu tawdana sugi kedar singna tawningba tawbula tumina lesili asigumba PR lengak leigadawi saru Mihut sing na sema government ama sema ningwi ki apamba phongdok tuna CSO kharana phawa government semna ba akan bu apam phawa thambalekre adubu ngarang Manipur lakiba BJP Manipur in charge Samit Patra unarurawa thulakpada pawmising hangbu wangamada MLA ahungi tungan ba waphamda makhoidi government semba gamari lenati asina singba haiduna amati El Susindro na yamna sengna hauji government sema matamnati haibana singba phongdok tuna Leibak miyam da government ama sema ningwi ki apamba dubu Thawoidana nganglibasi MLA ahum S Kunjakeshor case Ebomcha amadi El Susindro thindaba tawduna MLA Phamdagi resign tawbuna Leibak ki apabu oigani haina sirol asina makha taraklenesu pausta pali Lusilakpo ina topa pawmna hayeng Manipur yawna Leibak sinba thungna lan oraigadori Jammu Kashmir gi Pahalgam na terror attack sa thagraba matung Ministry of Home Affairs na lokhalakpa thaurang gi makha sa tharakpo ina hayeng Leibak sinba thungna lan oraibi gi thaurang pangtokadori Union Home Secretary Govind Mohana chair lawduna state khudima ki chief secretary sing civil defense ki makok thongba sing saruk yaduna pangtokiba awang pathak ki mipamamana hayeng awang nopo state sing yawna Leibak gi mafam sani gi yangkhai gi mapanda Civil Defense Exercise Mock Drill Pangthokna Bore Blokrit Masigi Matang Ministry of Home Affairs su India gi emergency response capabilities hena mapangal kan kananawa mock drill su pangthokna state amadi union territory khudimakta khankhri category aniam sum ahum yauri Manipur gi oina civil defense exercise si Imphal Chuchampur Ukhul Amoriam sum thokong na pangthokani haidin su paus na makata na palakli Ado tentang nasum na miyam na thamjagi house ko inadi miyam paus matang sa lusinjarage mas makata ba no update miyam pun ngamin na sena channel sige makedi ki thamjari